manipuri lan ge warabishin puruktabadagi hiram khudimakta sidmitlon khamthiengna shohanbada loktak ki ngami sing amasung hihonba sing ti yaure hairi jasanta khoi miyamna budi dum hairi objectsi thoiba conflict sin maram moiraga khoi ki sidmitlon jida dukimatik khamthiengna shohale wari hairi adumakpu machi khoina dum yengobda hoi mela ga siliba khotliba singchu magi ngamnaba hingnaba sustain tawnaba da khotnaba di uramba ya adumakpu leiba khoi sida iwa washan ba mandaba asi ngami sing amadi hi hon ba sing sho edi hairi ba masigi matang si thamak ba akoi gi pauche sing the headline oina karak ba ga khoina mitna oina sangsang ujaba sida kayani kitang manadaba gi mami ma khaksu uba phangi oja santa si kamai to bujano ngami gi problem ni ko no problem na te ko koi hojik se ngasi ngan dagi amu hojik nawai sakarna yaroi na lothon graba akoi gi kano je kareba homestay me am do mu loi ningale ko sine yeng sakarna policy sem ba se ayu je haja ba do ngami gi hojik sigi mamang do haja gre dana akoi lamdam jiga chana ba chuna ba mong da akoi rajniti si yawom change ba akoi na phangaktra kanda akoi pambe poto phangaktra kanda nang phatte na ko law ga matam mang do kana de ba aduna ngami jigi ju policy matter da changba yana ba ngamni ga nakna ba adwai gi local emire sing matai da leiri ba pakra ba loktak sigi nakana hum mari da thanga gi emile le mani wangoi gi le ramgani adagi bishempur gi emile le ramgani ko adagi moirang gi le ramgani sumdra adagi mamang nong gi ju chochanpur rom saki asagi kokta ke ga gi khara le emile mari natraga manga na di mase kanu oiramgane ba sumai oiramgane ba sigi emile mari natraga manga na oiri ba poche sigi poche da akoina haining idi kaino haiganda ngasagi haining idi kaino na haiganda kogi emile mari manga siga moigi kendra mari manga sigi committee am leibam change ba ko ngami oiba jaga sigi only ngami gi organization du gotana thengna di masing ngam moiba aduna moigi jaga du gi committee am le kana madu gi committee du na political atmosphere se ngami sing favor da pork pa yana ba development adagi kano ngami gi development ai di loktak area da leiba da leiba street light tan ba du da adagi inland mamang na so inland waterways project ama tawke to mi 25 crore muki madu akoi mayam jangna handon gri du ne madu da loktak ta so e na ko environment clearance yaw de tawre handok laiba project sing nataga laiba development perspective sing se akoi na ngami sing favor da porke hai ta di politically motivated oiba step ama lobom change ba akoi na nga pha la ga mi khara na sacrifice tok di yar oiba nga pha ba mi khara gi damak mi khara na leader oi biraga chen biraga mamai ke da leiba mla myam sing du da noina vote ka ge hai ta di akoi gi damak si policy si tok gadam ni ga na ba thang ga mla ka tang na to na yar oiba moirang mla ka tang na to na yar oi ma matan na capable oi oiba wangoi rom da ju pa leiri asom ju leiri sigi jaga si leiba mla myam se loina punjal la ganda moina state assembly da ngami gi oiba only loktak ki oiba policy mana tra program ama even subsidy bo ere fund allocate to bo ere madu tawon bagi daka do la eba mi ma khangna pukhala ko matam da madu gi weightage lai tawa pot ne ba aduna political participation je ai no si thamja bu ne political participation si ai yumda tumma so dum political participation kar lai bam change aduna bo CSO mayam na tawduna mayol le na tawduna hoji khoi campaign jatha ge tawre isine ba ko miyam je politically actively participate to bam change ba ai di chawba nakna bani ai hari pya ga nakna ni santa ga nakna ni ha ga ai di hari pya le na ai ona kai to ngam de no khalla le di ya da ma tam mo ere bo jik ko adu yi wane ma tam jage okay thank you very much amna jai isagi mabel yam lebam tam khara khajik tang kai thok pi na ja santana khoigi ayuki sumba tongan ba pauche singi maru oi headline sing khanani ne bada isagi point of view kya thambiduna saruk ya bi bagi dam ta han ja santa ba thagat ba phongdok chari